ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯁꯤꯕꯥꯏ ꯀꯦꯝꯗꯣ ꯅꯍꯥꯟ ꯑꯩꯒꯤ ꯍꯥꯟꯅ ꯆꯦꯅꯦꯜ ꯌꯥꯈꯤꯗꯕ ꯑꯗꯨꯗꯁꯨ ꯎꯠꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯗ ꯁꯤꯁꯤꯅ ꯁꯤꯕꯥꯏ ꯀꯦꯝꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯗꯤ ꯑꯅꯤ ꯂꯩꯕꯀꯣ IRBꯒꯤ ꯁꯤꯕꯥꯏ ꯀꯦꯝ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤꯗ ꯆꯠꯈ꯭ꯔꯒ ꯃꯇꯣꯟꯗꯁꯨ ꯑꯃ ꯂꯩꯕꯀꯣ ꯅꯍꯥꯟ ꯑꯗꯨꯗꯤ ꯆꯪꯕꯗꯤ ꯑꯩ ꯉꯝꯃꯔꯣꯏꯕ ꯍꯥꯟꯅ ꯆꯪꯈ꯭ꯔꯕꯅꯤꯅ ꯑꯩ ꯆꯪꯖꯔꯔꯣꯏꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯀꯣꯏꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯐꯨꯅꯥꯜ ꯅꯤꯡꯊꯧꯇꯦꯜ ꯂꯩꯕꯒꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯒꯥꯔꯗꯦꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯥꯒꯤ ꯑꯀꯣꯏꯕ ꯒꯥꯔꯗꯦꯟ ꯑꯗꯨꯒꯨꯝꯕꯅꯦ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯗꯤ ꯃꯌꯥꯝ ꯇꯤꯟ ꯁꯤꯠꯆꯟꯕ ꯌꯨꯟ ꯍꯥꯟꯖꯟꯕ ꯑꯦꯅꯤ ꯎꯆꯦꯛ ꯀꯥꯞꯄ ꯑꯗꯨꯒ ꯎ ꯀꯩꯀꯥ ꯌꯥꯟꯊꯠꯄꯗꯣ ꯌꯥꯗꯦꯕꯀꯣ ꯁꯤꯗ ꯆꯪꯈ꯭ꯔꯗꯤ ꯑꯗꯨꯗ ꯑꯩ ꯍꯧꯖꯤꯛ ꯁꯤꯗ ꯐꯥꯎꯗꯣꯛꯑꯒꯦꯕꯀꯣ ꯃꯣꯏꯒꯤ ꯐꯨꯅꯥꯜ ꯅꯤꯡꯊꯧꯇꯦꯜ ꯂꯩꯕꯒꯤ ꯂꯨꯡꯗꯨꯁꯨ ꯎꯠꯆꯔꯛꯀꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯁꯤꯕꯥꯏ ꯀꯦꯝꯗꯣ ꯑꯗꯨꯅ ꯁꯤꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯧꯕꯁꯨ ꯑꯂꯪ ꯄꯥꯜꯂꯣꯁꯨ ꯑꯣ ꯃꯌꯥꯝ ꯑꯅꯣꯞꯄ ꯑꯃ ꯑꯃꯨꯕ ꯑꯃ ꯎꯞꯁꯜꯂꯛꯑꯦ ꯃꯌꯥꯝ ꯁꯥꯎꯕꯤꯕ ꯌꯥꯗꯦꯍꯦ ꯑꯩꯁꯦ ꯃꯃꯤꯠꯁꯦ ꯈꯤꯇꯪ ꯌꯥꯗ꯭ꯔꯦꯕꯀꯣ ꯀꯩꯅꯣ ꯅꯨꯡꯁꯥꯅ ꯌꯩꯔꯛꯄ ꯀꯥꯟꯗꯗꯤ ꯑꯩ ꯃꯃꯤꯠꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯋꯥꯔꯧꯕ ꯌꯥꯗꯦ ꯃꯌꯥꯝ ꯑꯅꯣꯞ ꯑꯃꯨꯛ ꯎꯞꯁꯜꯂꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯥꯔꯤ ꯑꯁ ꯃꯊꯛꯀꯤꯗꯨꯗꯤ ꯁꯤꯕꯥꯏ ꯀꯦꯝꯁꯦ ꯃꯤꯁꯦ ꯀꯅꯥꯝ ꯂꯩꯇ꯭ꯔꯕꯅꯦꯕꯀꯣ ꯑꯗꯣ ꯆꯪꯉꯣꯏꯁꯤꯔꯥ ꯈꯪꯗꯦ ꯏꯃꯥꯟꯅꯕꯅ ꯌꯥꯔꯗꯤ ꯆꯪꯒꯅꯤ ꯏꯃꯥꯟꯅꯕꯅ ꯌꯥꯗ꯭ꯔꯗꯤ ꯆꯪꯉꯔꯣꯏꯀꯣ ꯇꯥꯎ ꯍꯥ ꯃꯥꯁꯨ ꯈꯪꯗꯦꯌꯦ ꯑꯗꯨꯗꯨꯅ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯆꯪꯉꯔꯣꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯆꯪꯉꯒꯦꯕꯀꯣ ꯑꯗꯨꯒ ꯃꯅꯨꯡꯁꯤꯗ ꯁꯖꯤꯁꯨ ꯁꯤꯗ ꯃꯔꯛ ꯊꯣꯛꯄꯅꯦꯕꯀꯣ ꯑꯅꯣꯞ ꯑꯃꯨꯕꯁꯨ ꯂꯧꯊꯣꯛꯑꯒꯦꯗ ꯃꯝꯕꯅꯦ ꯇꯨꯄꯤ ꯑꯃꯨꯕ ꯑꯃꯨꯛ ꯂꯧꯊꯣꯛꯈ꯭ꯔꯦ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯨꯄꯤ ꯑꯩ ꯑꯅꯣꯞ ꯍꯥꯏꯕ ꯃꯌꯥꯝ ꯆꯤꯡ ꯀꯥꯕꯁꯤꯗꯤ ꯌꯥꯗ꯭ꯔꯦꯍꯦ ꯁꯤꯗꯤ ꯍꯥꯟꯅ ꯑꯩꯅ ꯅꯝꯕ ꯚꯤꯗꯤꯑꯣꯗꯨꯒ ꯍꯟꯗꯛꯀꯤꯁꯤꯒ ꯊꯤ ꯈꯦꯠꯅꯔꯦ ꯁꯤꯗꯤ ꯒꯥꯔꯤ ꯑꯆꯧꯕꯗ ꯆꯪꯕꯗꯨꯗꯤ ꯌꯥꯔꯤꯕꯀꯣ ꯑꯗꯣ ꯌꯦꯡꯉꯨꯔꯁꯤ ꯃꯌꯥꯝ ꯃꯅꯨꯡꯗ ꯀꯩꯀꯩ ꯂꯩꯒꯦꯗꯣ ꯃꯣꯏꯒꯤ ꯀꯥꯐꯝꯗꯣ ꯁ꯭ꯋꯥꯏꯗ ꯀꯥꯕꯅꯦꯕ ꯁꯤꯒꯤꯗꯨꯗ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯀꯥꯐꯝꯗꯣ ꯁꯤꯒꯤꯗ ꯅꯠꯇꯦ ꯁꯤꯗꯗꯤ ꯃꯣꯏ ꯁꯤꯕꯥꯏ ꯀꯦꯝꯗꯗꯤ ꯀꯥꯔꯔꯣꯏꯒꯦ ꯁꯤꯗ ꯑꯣꯏꯅ ꯀꯥꯔꯒꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯐꯨꯅꯥꯜ ꯅꯤꯡꯊꯧꯇꯦꯜ ꯂꯩꯕꯒꯤ ꯂꯨꯡꯗꯨꯅꯦꯕꯀꯣ ꯑꯩꯅ ꯎꯠꯆꯔꯛꯇꯣꯏꯁꯦ ꯑꯗꯨꯒ ꯕꯣꯇꯜ ꯃꯌꯥꯝ ꯆꯥꯏꯔꯒ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯇꯨ ꯅꯍꯥꯟ ꯑꯩꯅ ꯑꯃꯨꯛ ꯈꯔꯗꯤ ꯈꯨꯟꯖꯟꯈꯤꯕꯅꯦꯕꯀꯣ ꯁꯤꯁꯦ ꯗꯁꯕꯤꯟꯁꯨ ꯐꯖꯅ ꯁꯥꯔꯒ ꯊꯝꯃꯗꯤ ꯅꯍꯥꯟ ꯑꯩꯅ ꯈꯨꯜꯂꯒ ꯃꯐꯝ ꯑꯃꯗ ꯊꯝꯈꯤꯕꯅꯦꯕ ꯑꯩꯈꯣই ꯐꯨꯅꯥꯜ ꯅꯤꯡꯊꯧꯇꯦꯜ ꯂꯩꯕꯒꯤ ꯂꯨꯡꯗꯨꯅ ꯑꯥꯗ ꯂꯩꯔꯦꯀꯣ ꯁꯤ ꯂꯩꯔꯦ ꯆꯪꯕꯨꯗꯤ ꯆꯪꯃꯟꯒꯦ ꯁꯦꯟꯗꯟꯁꯤ ꯁꯤꯗ ꯊꯝꯃꯝꯒꯦꯀꯣ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯁꯤꯗ ꯊꯝꯃꯝꯒꯦ ꯁꯤꯅ ꯀꯩꯒꯤꯅꯣ ꯃꯣꯏ ꯁꯤꯗ ꯍꯧꯔꯤꯁꯦ ꯇꯣ ꯃꯣꯏ ꯂꯥꯏ ꯀꯜꯂꯝꯕ ꯃꯥꯜꯂꯦ ꯁꯤꯗ ꯂꯩꯔꯦꯀꯣ ꯐꯨꯅꯥꯜ ꯅꯤꯡꯊꯧꯇꯦꯜ ꯂꯩꯕꯒꯤ ꯂꯨꯡꯗꯣ ꯁꯣ ꯂꯣꯜꯂꯝꯃꯦ ꯁꯤꯗ ꯁꯦꯟꯗꯟ ꯃꯆꯥꯁꯨ ꯂꯩꯀꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯍꯥꯏꯕ ꯋꯥꯅꯦ ꯑꯩꯗꯤ ꯁꯤꯗ ꯀꯥꯗꯦꯕꯀꯣ ꯉꯁꯤ ꯆꯍꯤꯗ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯩꯅ ꯁꯤꯗ ꯀꯥꯔꯛꯏꯁꯦ ꯂꯥꯏꯕꯛ ꯀꯛꯑꯝꯒꯦ ꯃꯅꯨꯡꯗꯗꯤ ꯆꯪꯉꯔꯣꯏꯒꯦ ꯍꯜꯂꯒꯦ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯅꯠꯇ꯭ꯔꯁꯨ ꯑꯩ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯁꯨ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤꯗꯤ ꯇꯧꯗꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨ ꯂꯥꯏꯕꯛ ꯀꯜꯂꯝꯕ ꯁꯦꯟꯗꯜ ꯂꯧꯊꯣꯛꯑꯒ ꯆꯪꯉꯛꯄ ꯑꯗꯨ ꯇꯧꯗꯕꯗꯤ ꯌꯥꯗꯦꯕ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯂꯥꯏꯁꯣꯟ ꯑꯇꯣꯞꯄ ꯃꯤꯁꯤꯡꯈꯣꯏꯅꯁꯨ ꯆꯪꯉꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯆꯔꯆꯇ ꯀꯥꯀꯥꯟꯗꯁꯨ ꯃꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯂꯥꯏꯁꯣꯟꯗꯣ ꯃꯣꯏꯁꯨ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯑꯩꯈꯣꯏ ꯎꯏꯕ ꯏꯁ ꯑꯃꯗꯤ ꯌꯧꯔꯝꯃꯦꯍꯦ ꯑꯁ ꯐꯔꯛ ꯌꯥꯝ ꯇꯥꯏꯌꯦ ꯁꯤꯗꯤ ꯋꯥꯏꯌꯔꯁꯨ ꯃꯩꯁꯤꯁꯨ ꯑꯥꯗꯒꯤ ꯂꯧꯕ ꯃꯥꯜꯂꯤ ꯇꯠꯈ꯭ꯔꯕ ꯃꯥꯜꯂꯤ ꯁꯤꯗꯣ ꯐꯨꯅꯥꯜ ꯅꯤꯡꯊꯧꯇꯦꯜ ꯂꯩꯕꯒꯤ ꯋꯥ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ
이제 왜 아네 여러분 기간바지나 아마나 이시다 아코게 바몬기 릭도 바몬기 릭도스 레이브네보고 시기 릭시나 아코게 아코이 캐톨릭게 로서리 하바 타레고 아코게 캐톨릭도수 릭 레이브네보고 로서리 하이나 ꯑꯗꯨꯒꯨꯝꯕ ꯁꯥꯕꯁꯨ ꯌꯥꯕꯅꯦꯕ ꯑꯗꯣ ꯕꯥꯃꯣꯟꯁꯤꯡꯈꯣꯏꯅ ꯃꯇꯝꯗꯨ ꯌꯧꯔꯀꯥꯟꯗꯗꯤ ꯁꯤꯒꯤ ꯂꯤꯛꯀꯤ ꯃꯇꯝ ꯁꯥꯠꯄ ꯃꯇꯝꯗꯅꯦ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤ ꯕꯥꯃꯣꯟꯁꯤꯡꯈꯣꯏꯁꯨ ꯂꯩꯕ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯑꯩꯈꯣꯏ ꯏꯕꯣꯛꯁꯤꯡꯈꯣꯏꯅ ꯑꯌꯥꯝꯕꯗꯤ ꯑꯩꯈꯣꯏ ꯏꯕꯣꯛꯁꯤꯡꯈꯣꯏꯅ ꯊꯤꯕ ꯆꯠꯀꯅꯦꯕꯀꯣ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯗꯤ ꯁꯤꯗ ꯍꯩꯇꯨꯛ ꯄꯥꯝꯕꯤ ꯑꯃ ꯂꯩꯕꯅꯦꯕ ꯍꯩꯇꯨꯛ ꯄꯥꯝꯕꯤꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯀꯥꯟꯗꯗꯤ ꯍꯩꯇꯨꯛꯁꯦ ꯈꯨꯟꯕ ꯑꯗꯨꯝ ꯆꯠꯂꯦꯕꯀꯣ ꯌꯣꯟꯅꯕ 그다음에 저 그렇게 반비도 아마 탱탱나데 거기 곰달에 막이 반비도 시들 레이고 시싱시네 보고 리끼 반비도 레이 샷도 호래고 시다 마차 샷도 호래 레이싱시 이만하고도 요러메 마짱 맞달래 아니 남대는 짱한 봐 짱무지나 내 꼬리 막. 거기 분황 더울 해보기. 라샹도 시도 올랐게 보고 시들 해봐. 그 라샹도. 허쉬 와이해. 엄마도 못 쳤. 시기 라이기 마람들이 에이수 캉캉대고 면. 라이기 마람들이 항비락가노. 에이수 캉캉대. ꯑꯈꯪꯕ ꯃꯤꯒ ꯇꯥꯟꯅꯔꯒ ꯅꯣꯡꯃ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯤꯔꯛꯀꯦꯕꯀꯣ ꯀꯥꯡ ꯃꯌꯥꯝꯁꯤꯗꯤ ꯑꯣꯏ ꯀꯥꯡ ꯃꯌꯥꯝꯁꯤꯗꯤ ꯂꯝꯕꯤ ꯊꯣꯛꯑꯦ ꯂꯝꯕꯤ ꯊꯣꯛꯈ꯭ꯔꯦ ꯁꯤꯗꯅꯦ ꯑꯩꯅ ꯀꯨꯝꯃꯛꯏꯕ ꯂꯝꯕꯤꯁꯦ ꯑꯁꯣꯝꯗ ꯆꯠꯈꯤꯕꯁꯨ ꯌꯥꯏ ꯁꯣꯝꯗꯅ ꯀꯩꯅꯣ ꯎ ꯀꯩꯀꯥ ꯌꯥꯟꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ 시시나나 마기 라이샹 오가 쳤듯이 시다 내가 그만이 라이샹시 내 오래 마기 룽 마기 라이샹 시다 내고 거의 분황 더울 레버기 라이샹시 만인다 시다 꿈그라디 리롱 따범 쳤듯이 아이 거의 타이나게 한 친구이나 콩나 쳤더니 보고 바자다 굉장히 삐 요원바 시기 람비시다네 아야마 쳤네이도 시다 내래 거의 분황 더울 레버기 라이샹 ꯃꯌꯥꯝ ꯑꯩꯈꯣꯏ ꯐꯨꯅꯥꯟ ꯅꯤꯡꯊꯧ ꯂꯩꯕꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯗꯤ ꯌꯥꯏꯐꯔꯦ ꯑꯝꯇꯗ ꯂꯥꯎꯕꯤꯔꯝꯃꯣ ꯃꯌꯥꯝ ꯃꯌꯥꯝ ꯃꯅꯨꯡꯗꯗꯤ ꯆꯪꯉꯔꯣꯏꯒꯦ ꯁꯣ ꯂꯣꯜꯂꯦꯕꯀꯣ ꯃꯥꯒꯤ ꯃꯅꯨꯡꯁꯦ ꯌꯥꯝ ꯅꯥꯟꯅ ꯊꯝꯕꯤ ꯑꯗꯨꯝ ꯂꯝꯄꯥꯛ ꯃꯆꯥꯁꯨ ꯂꯩꯒꯅꯤ ꯁꯤꯗ ꯀꯨꯝꯊꯔꯛꯑꯦ ꯌꯧꯔꯦ ꯌꯨꯝ ꯑꯗꯨꯅ ꯁꯤꯗ ꯅꯣꯇꯤꯁ ꯑꯩꯗꯤ ꯄꯥꯕꯗꯤ ꯊꯣꯛꯇꯦ ꯅꯣꯇꯤꯁꯄꯨꯗꯤ ꯈꯔ ꯊꯦꯠꯂꯦꯕꯀꯣ ꯁꯤꯗ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯏꯪꯂꯤꯁꯇꯗꯤ ꯊꯦꯠꯇꯦ ꯅꯣꯇꯤꯁ ꯈꯔ ꯊꯦꯠꯂꯦ ꯁꯤꯗ ꯑꯗ ꯁꯣ ꯂꯣꯜꯂꯝꯃꯦꯕ ꯃꯅꯨꯡꯗ ꯆꯪꯒꯦ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯀꯝꯃꯤꯇꯤ ꯍꯣꯜ ꯈꯤꯇꯪ ꯃꯆꯥ ꯑꯃ ꯁꯥꯂꯦ ꯁꯤꯁꯨ ꯂꯩꯔꯦꯀꯣ ꯅꯣꯇꯤꯁꯁꯦ ꯑꯩꯈꯣꯏ ꯈꯨꯟꯅꯤ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯐꯨꯅꯥꯟ ꯅꯤꯡꯊꯧ ꯂꯩꯕꯒꯤ ꯂꯥꯏꯁꯪꯅꯤ ꯁꯤꯗ ꯂꯩꯍꯧꯔꯦꯀꯣ ꯂꯥꯏꯁꯪꯁꯦ ꯑꯗꯨꯗꯤ ꯍꯜꯂꯛꯑꯦ ꯌꯨꯝꯗ ꯑꯣꯏꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤꯡ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯋꯥꯔ ꯗꯥꯟꯁꯅꯦꯕ ꯑꯩꯈꯣꯏꯁꯤꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯨꯏꯔꯦ ꯍꯥꯏꯕꯗꯤ ꯆꯍꯤ 10-13 ꯁꯨꯔꯝꯃꯅꯦꯕꯀꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯐꯥꯔꯁ ꯑꯩꯈꯣꯏ ꯈꯨꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯔ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟꯅꯦꯕꯀꯣ ꯄ꯭ꯔꯥꯏꯖꯁꯤꯅ ꯑꯔꯥꯎꯟ 1 ꯂꯥꯈꯀꯨꯝ ꯁꯝꯊꯤꯡꯒꯨꯝꯕ ꯊꯝꯗꯧ ꯃꯥꯜꯂꯦ ꯀꯥꯎꯈ꯭ꯔꯦꯕꯀꯣ ꯄ꯭ꯔꯥꯏꯖꯁꯤ ꯌꯥꯝ ꯆꯥꯎꯕꯅꯦꯕꯀꯣ ꯄ꯭ꯔꯥꯏꯖꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯁꯤ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤꯡꯒꯤ ꯋꯥꯔ ꯗꯥꯟꯁꯁꯦ ꯀꯝꯄꯤꯇꯤꯁꯟꯁꯦ ꯆꯥꯎꯅ ꯇꯧꯈꯤꯕꯁꯦ ꯃꯥꯡꯈ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯖꯁ ꯑꯩꯅ ꯅꯤꯡꯁꯤꯡꯅꯕ ꯑꯣꯏꯅꯀꯣ ꯑꯩꯅ ꯁꯨꯝ ꯊꯥꯒꯠꯈꯤꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯌꯦꯡꯉꯣ ꯚꯤꯗꯤꯑꯣꯗꯣ